ngarangi azugumba busing Imphal Churachandpur Churachandpur Imphal lakpa through via haitare via Bishnupur adagi ekoi Kangpokpi chatpagi gari sing chatkani Kangpokpi to Senapati via Kangpokpi ko sumaina leiramba Manipur State Transport ki bus sing je tharaga chengani haibasi yam afaba khongthang amadi lokalakpa manba ama state government lei mamangsu madu thokre adu mai pakpa dum gi di haitare mamangi satkibadu pawak chai khai de gi dum halakre da somdana sengmai yogdan halakre adu maina handaksu mu sinjalakse sinjal aisida koina yam masidi am clear oidaba amakak koina miyamna wakhal ta daba aidi passenger sing kamai chatkedono haibagi matang duda amakak leiri leibai si kaino da passenger sing se MST Manipur State Transport ki Moyangkhom da leiriba bus terminus haitai bus ki station jidagi chatkadabra koi myam che chaning ba mi jingche natraga lambi dagi gari do thoraga lambi dagi adum tongma yari bra kudumena Moirang dagi Churachandpur chaning ba Dapur dagi Churachandpur chaning ba kangu jingdudi kamai chatkadage gari do laktraga di chaloi doini makoi na haina koigi keno dagi se Moirangkhom dagi bus tu adudagi gari tu thodoga adudagi tongraba passenger leitre haibra haiba question ama lei ada masigi matang sida aduna adu oire aduga madudi ekoi passenger leiba leitabagi wafam du government gi thausil aduna silagadi adu passenger leitaba gi kesu leiroi aidi ekoi kano kata community ama kakta natana ekoi community mayam ama taminari badi aduga maitai gattani Churachandpur satpa yadabse atopa community mayam amasu leiribanina makoi di Churachandpur chaning badum leigani haitai ada masidaina thamjaningi wafam ji kogi yamna chapchaba thawang ma aidi yachanna ba changdok chasi yana bagi phibom di semgattana bus ka tharaga kogi bus chelalaga mi to kani haiba thawang jimadi yam thina koi yaningda ba yam soiba thawang amani na iswai thamningi adu loina kogi chief secretary ba Binay Joshi si IS officer amani yamna Aishinaba adu experience ko ina leiraba administration da adu chief secretary kara ibni adu mamang na buti sumaina tawga mi kanam tungo oi kanam ta kaisu thoroi haibichi khangdaba jala haise masi person amo ina lei adu chi angang masam do kanana tungbi do ino adu bus tu chatpagada Churachandpur chen ne ju kanam tungbi do adu Churachandpur na tabida Manipur State Transport ki bus singje Churachandpur hairaga su adu mi ba mathang adum tongaga adum Bishenpur Moirang koi masaina panjagi duni kogi Churachandpur yoba gari kaktang mi kaktang pudoira natraga atopa lambi dagi di puroidra haibado adugi clear oidu lei chen den chen mahauta gadi khali oiraga ju haibidi ahangba bus oiraga ju Churachandpur yona escort program tam thoba ngambra haidu umte yengbiu adu ulana mayamna haina reiba social media na viral loisi akoi chief minister natraga minister sing ngasai transport ki official sing adagi samsamna DC amadi chief secretary yauna amtang chatpiu aduga chatpa yabra yengbiu na haiba wafam lai si masi mayam hai se chuma wafam mani ana sigi conducive environment ama sengolaga koi sangrup jing yana na bi thawrang ama tawjingaida basana thajin baduna anu kaisu kana ba phangoi maski thawrang si trial basis da tawmo rambadi yai adugu madu mahi yan ba thawrang ama ohenji hai tardi ningangna sabsaba proper planning ba tawbugi tangai phade hana ismai thamjage kari apil no ba tawdoje bus selhange do bus tuda tong bus to soengam yaudna ton biu ade bus tonga sum tonga chala sanadoira frida mi khara hapchalaga Churachandpur mu yauraga picnic taikta mahalak toira chaliba midugi purpose of the journey do madu identify tawbum changiyewa Churachandpur chalaga nawai koina Churachandpur dagi morok lawduna khotna galolitik tawbagi chanadana pot lawba satoira Churachandpur da lamyeng ba satoira Churachandpur da office ka doira haibagi magi purpose of journey duma fazana clarify tawbum changi adu leitabnina adugi maram do leitabni akoi sibo ina satoriba Churachandpur chalaga bus duda koi tunguraga
बस तो मई थादोखरगा पुन्ना यावरिबो मीngैदो पुलप हालनगिदोइरा पैसेंजरसिंग हाइबो वहांग अमा लाए अदुदने अखोइना अखोइ खरा तोंगगा कोई सिक्योरिटी सिंगना फजना चुचामपु यौना प्रोटेक्ट तौरगा बस तो ngaga चलनबा ngambra हाइसे मदु येंबगी तंगाइ फदबो अमा लैरिबो हजिक्से अना तौसन्नबा मानबा अदुगा यामनो जाइबिदुनि याम साइलिनेस ओइबा angang macha yam taba wakhan khandaba ngamdaba chief secretary amana adagi government sina advice pirasu chief minister na haira jo cd sumaina miglaiba condition sida mi su kasu thoroi adu ara chalu matam da khudung thini adu khudung thibasi nang na ba security gi akanba arrangement ama taw ngambra ngamda di bus tu chohambuta na utang yahon biu lemna tungmadina thaudo dum पैसा लौदना दुम हानगदब पैसा फंगोइदबनिना अदुम केनो बावबा सुचामपु चटपगी थाव बावदो दुम तिंगगा अदुगा सेनापति बाव चेनबगी थावदु बस अममतंग तिंगगा बस तो फजना चटपदा करी तौरेसे उतंग येंगमम चंग अदो ngarang फजना चलुबदा कुकी सिंगना केमता तौरक्त्रे पन पेक्त्रे मयामसु लाकपिरो है दे तुम यानी अदो ngasi सु मुक चेनदोरिब्रा हाइबा क्वेश्चन दुने न हंजनिंगिसे ngarang चेनबा ngamौद्रे ngasi मुक चेनदोरिब्रा ngasi siengeda bo rakadi passenger soidon lairani mi khara satke haiba laire koido pau pire haitare mai to na pun kya da thaga da bono adu phajana khangan birdi yam ngai ni haitare sumai lai oiroi da bada adu ekoi gi gari no tori si ekoi gi khangdaba si ekoi lon da hai yam phajada ba haitare si angao phei man bagi thawong ma sum to ko man ma dong na sum tawi so the wari utai sanagera nataga military crackdown toroga irang che losanaba honage di haidra so the bus thaduri ga da tukflakba sikari oidoi dong khandre motive se ko koi haibu ngamdre guest to buda di masi yam haining de haitare and sumai tamjage mai yaloi da bahakti tawroi da bani hana to sumaina government ai suggest to deri an yoina lakpa mayam da di illegal am pai lu mayam che boya de am se ki mutungina haitare both cookie and Meiteis communities na paiba illegal arms license outna paiba ma'am illegal arms kawi adu loina mak si paiga tamni ni maram di kari gi tawrino hai gandi magi maramdam amadi ekoigi ipurup se ngakchana bagi damakta pairakki madu pahel lai si kaina na pahel do mesi komelo indiana komelo mari pahel li bagi maram di makoina asana matam chana life and properties mayam protect to ngam di paire ni kana na lan sungnaba dai lan pon sangaga ngai paire ga kamna ning ba kisu yauroi tangai padana tawba ya tawdaba ya da na tawai badi aduga amana ekoi gi NI na ekoi gi korongan bigi mathakta lafalai ba ekoi gi legal proceedings si masi mana lafalai ba FIR sina ma gun tonga tonga makal gi UAP Act ki amadi arms Act ki mayam ama section mayam panjal kana da mongonda punishment pin ba honore ba thorang ma lai ada masi torko matam dadi kogi ain gi oiba proceeding lokalak panina judicially ekoi chapchana mana su magi ain gi teng lo hai tare magi legal council engage tawga chapchana thengna ba honore da bani adu loina na miyam na lawriba si khaktana su ya daba miyam na su lawpa adu loina na कोई illegal proceeding में आमो संगठन बगी जाम तंगाई फदब लई अदु संगठन दब तारगदी सुम लंबी द लावने यारोय ममांग दा खुंगाक पसिंग थादु न फनाम हंजन हंजन लाव न पुलिस स्टेशन दा नुंग थाजन दा खोसन दना मयाम तोंगनब तारगसु यादे हाइबदी FIR पान गिब केस समा हाइबसी कोर्ट जौदन थादोक प यादे अन कोर्ट गी लोसिंगे दा बांग तो ओइबनिना मदु जुडिशियली मधु थेंगनबगी याम तंगाई फदब लई अदो लो कोर्ट सककेदबनी मधु जो ऑप्शन नो मोइना सिगी खना लेनबसी खुदों चाबा लौरगा कोरोंग वंदु थमनिंगी मरमदी मसी आइन हाइबसिमा लाको मतमददी मधु लो कोर्ट न तबुदा थबमी अन मरा पाइबी माइबेन मयामना मकोइदा कोरोंग वंबा अमदी मागी हराम बाइ टेंगल द पुनिबा सॉलिडरिटी असिगिदी थागली अदु मसिना सबसाबा सोल्यूशन म पुरक्तना कोइगी कोरोंग वंबु सबसाना डिफेंस तौरगनी अमदी हराम बाइ टेंगल बु डिफेंस तौरगनी हाइबदुमदी मधु सबसाना 100% ओइरोय सिफते हैबनते सिसु तौना कोइ आइन गे ओइबा थबकसु डिफेंस तौनो बला खटके दबनी ना आई सुमाइ थम